ꯂꯩꯁꯥꯕꯤꯅ ꯃꯥꯅ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯃꯧꯅ ꯑꯩꯅ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯅꯣꯏꯅ ꯉꯁꯤꯁꯦ ꯃꯥꯁꯨ ꯅꯧꯅ ꯍꯥꯡꯉꯕꯅꯦꯕ ꯑꯩ ꯔꯦꯄꯨꯇꯤꯅꯤꯁꯨ ꯄꯨꯜꯂꯨꯗꯣꯏꯅꯦꯕꯀꯣ ꯃꯥ ꯃꯅꯥ ꯁꯦꯒꯥꯏꯗꯣꯔꯦ ꯑꯩꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯀꯩꯅꯥ ꯃꯆꯥ ꯑꯃ ꯇꯧꯕꯒꯤꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯄꯄꯥ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯆꯠꯊꯣꯛꯎꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯝꯃꯤꯁꯨ ꯑꯉꯥꯡ ꯑꯃꯁꯨ ꯁꯦ ꯊꯪꯅꯕꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯆꯠꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯈꯨꯗꯛꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯅꯤꯀꯣ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯥꯒꯠꯇ꯭ꯔꯤꯑꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯉꯝꯃꯒꯗꯤ ꯁꯨꯝ ꯈꯔ ꯀꯥꯞꯆꯔꯛꯀꯦ ꯈꯜꯂꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯧꯗꯨꯒꯤ ꯃꯣꯏ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯝ ꯏꯃꯥꯟꯅꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯃꯥꯒꯤ ꯃꯧꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯣ ꯃꯁꯥ ꯉꯝꯗꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯉꯔꯥꯡꯁꯦ ꯄꯣꯔꯛꯑꯦ ꯍꯥꯏꯅ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯕꯗꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯃꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔ ꯑꯩꯅ ꯅꯨꯡꯉꯥꯏꯔꯨꯗꯕꯗꯣ ꯃꯥꯁꯨ ꯂꯥꯛꯑꯃꯤꯅ ꯃꯆꯟꯒꯤꯅꯤꯅꯀꯣ ꯌꯥꯎꯍꯟꯅꯤꯡꯉꯤꯗꯅꯀோ ꯑꯗꯨꯁꯨ ꯃꯥꯁꯨ ꯌꯥꯎꯔꯅꯤ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯉꯥꯏꯗꯅ ꯄꯥꯎ ꯂꯧꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯝ ꯈꯔ ꯉꯟꯅ ꯊꯣꯛꯀꯦ ꯌꯥꯝ ꯅꯛꯄꯁꯨ ꯅꯠꯇꯦ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯅꯛꯄꯨꯗꯤ ꯅꯛꯑꯦ ꯑꯗꯨꯒ ꯑꯁꯨꯝ ꯑꯩ ꯀꯅꯥ ꯆꯠꯇꯦ ꯍꯥꯏꯗꯣ ꯁꯨꯝ ꯌꯥꯝꯅ ꯇꯞꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯉꯝꯖꯕ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯩ ꯊꯣꯛꯑꯒ ꯎꯠꯂꯛꯀꯦ ꯃꯣꯏ ꯊꯦꯡꯅꯔꯒ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ ꯃꯧ ꯃꯁꯛ ꯐꯖꯗꯦ ꯑꯁꯨꯝ ꯂꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯉꯥꯏꯔꯦꯕꯗꯣ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯤꯒ ꯂꯩꯔꯦ ꯆꯟꯗ꯭ꯔꯃꯨꯈꯤꯒ ꯑꯩꯈꯣꯏꯒꯤ ꯕꯦꯅꯣꯒ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯈꯣ ꯁꯦꯜꯐꯤꯗꯒꯤ ꯁꯤꯅ ꯐꯖꯕꯅꯤ ꯅꯪ ꯈꯪꯅꯗꯣꯏꯅꯤ ꯁꯤꯅ ꯐꯖꯕꯅꯤ ꯐꯖꯗ꯭ꯔꯁꯦ ꯃꯣꯕꯥꯏꯜꯅꯤ ꯑꯅꯤꯁꯦ ꯐꯖꯕꯅꯤꯅ ꯑꯩꯅ ꯎꯠꯂꯤꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯕꯥꯏꯜꯅꯤ ꯌꯥꯝ ꯐꯖꯅ ꯉꯁꯤꯁꯦ ꯀꯦꯔ ꯂꯥꯛꯑꯦ ꯑꯩꯅ ꯌꯥꯝ ꯆꯝꯃꯟꯈ꯭ꯔꯦꯕꯣ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯈꯔ ꯂꯤꯔꯕꯅꯤꯅ ꯈꯤꯇꯪ ꯆꯝꯍꯜꯂꯤꯃꯤꯗ ꯃꯣꯏꯁꯦ ꯈꯤꯇꯪ ꯐꯖꯊꯣꯛꯄ ꯍꯦꯜꯍꯟꯒꯦ ꯍꯥꯏꯅ ꯋꯥꯔꯤꯗ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯕꯦꯅꯣꯁꯤꯁꯨꯅꯦ ꯃꯥꯁꯦ ꯁ꯭ꯔꯤꯕꯥꯔꯗ ꯌꯨꯝ ꯄꯥꯜꯂꯤꯅꯦꯕ ꯑꯗꯣ ꯃꯥ ꯈꯔꯅꯤꯁꯤꯒ ꯌꯨꯝꯗ ꯂꯩꯕ ꯂꯥꯛꯄ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯅꯧꯅ ꯍꯥꯡꯉꯕꯅꯤ ꯔꯃꯤꯅꯥ ꯁꯔꯃ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯛꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯃꯤꯅꯥ ꯁꯔꯃꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯣꯕꯥꯏꯜꯅ ꯅꯨꯡꯁꯤꯅ ꯇꯧꯅ ꯅꯥꯟꯅ ꯇꯔꯨꯅ ꯀꯦꯔ ꯂꯥꯛꯑꯦꯕ ꯑꯩꯅ ꯌꯥꯝ ꯆꯝꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯣ ꯂꯥꯡꯕꯁꯤꯒ ꯑꯩꯅ ꯀꯦꯅꯤꯡꯗꯅꯤꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯆꯠꯂꯕꯅꯤ ꯑꯗꯣ ꯃꯐꯖ ꯃꯥꯟꯅꯗꯦꯅ ꯃꯥꯅ ꯐꯖ ꯃꯆꯨꯗꯣ ꯄꯤꯡ ꯀꯂꯔ ꯀꯥꯏꯁꯤꯁꯨ ꯐꯖꯗ꯭ꯔꯅꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯥ ꯌꯧꯔꯒ ꯎꯠꯂꯛꯀꯦ ꯃꯧꯒꯗ ꯃꯥꯡꯒꯁꯨ ꯀꯅꯥ ꯃꯣꯏ ꯑꯅꯤꯁꯦ ꯃꯥꯁꯨ ꯍꯧꯖꯤꯛ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯅꯧꯅ ꯍꯥꯡꯉꯦ ꯑꯩꯁꯨ ꯅꯧꯅ ꯍꯥꯡꯉꯦ ꯑꯗꯨꯅ ꯑꯗꯩ ꯑꯃꯨꯛ ꯄꯨꯟꯗꯣꯔꯦ ꯑꯗꯒꯤ ꯆꯤꯡꯁꯔꯥꯅꯤꯃꯨꯛ ꯄꯨꯟꯗꯣꯔꯦ ꯑꯗꯨ ꯑꯩ ꯇꯧꯗꯣꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯉꯁꯤ ꯂꯣꯏꯗꯣꯔꯦ ꯉꯁꯤꯁꯦ ꯃꯥꯁꯨ ꯅꯧꯅ ꯍꯥꯡꯉꯕꯅꯦꯕ ꯑꯩ ꯔꯦꯄꯨꯇꯤꯅꯤꯁꯨ ꯄꯨꯜꯂꯨꯗꯣꯏꯅꯦꯕꯀꯣ ꯃꯥ ꯃꯅꯥ ꯁꯦꯒꯥꯏꯗꯣꯔꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯀꯩꯗꯧ ꯃꯥ ꯕ꯭ꯂꯣꯛ ꯍꯥꯡꯉꯕ ꯑꯗꯨ ꯃꯥꯒꯤ ꯍꯥꯏꯌꯨꯅꯦ ꯅꯁꯥꯅ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯉꯕꯅꯤ ꯔꯃꯤꯅꯥ ꯁꯔꯃ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯌꯥꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯠꯇꯣꯏꯁꯦ ꯁꯤ ꯃꯥꯏꯀꯩꯁꯤꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯑꯩ ꯂꯩꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯂꯩꯖꯗ꯭ꯔꯦ ꯃꯧꯅ ꯑꯩ ꯉꯥꯏꯈꯣ ꯂꯩꯁꯥꯕꯤꯅ ꯃꯥꯅ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯃꯧꯅ ꯑꯩꯅ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯅꯣꯏꯅ ꯈꯪꯕ ꯉꯝꯃꯣꯏ ꯅꯍꯥꯟ ꯄꯥꯡꯊꯤꯕꯩ ꯑꯋꯥꯕꯩ ꯃꯆꯥꯛꯇꯣ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯃꯥꯅ ꯂꯩꯁꯥꯕꯤ ꯄꯨꯔꯥ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯃꯨꯟꯒ ꯄꯨꯟꯖꯔꯅ ꯄꯨꯔꯥ ꯑꯃ ꯑꯣꯏꯔꯁꯦ ꯆꯤꯟꯁꯦ ꯂꯤꯁꯇꯤꯞ ꯑꯉꯥꯡꯕ ꯊꯥꯖꯤꯜꯂꯛꯄꯅꯦ ꯈꯪꯕ꯭ꯔꯥ ꯇꯤꯟ ꯌꯣꯠꯄꯒꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯀꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯅꯞꯄꯒ ꯋꯥꯒꯁꯦ ꯉꯥꯡꯕꯁꯦ ꯆꯞ ꯅꯞꯄꯒ ꯉꯥꯡꯖꯔꯤꯕꯀꯣ ꯑꯩꯅ ꯀꯩꯝ ꯀꯦꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯁꯤ ꯃꯩꯁꯥꯁꯦ ꯀꯩꯅꯣ ꯀꯦꯅꯤꯡꯗꯣꯏꯕ ꯑꯗꯨꯅ ꯀꯦꯔꯛꯇ꯭ꯔꯕ ꯑꯁꯤꯕꯨ ꯅꯪ ꯑꯉꯥꯡ ꯄꯨꯔꯥ ꯃꯥꯜꯂꯤꯕ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯃꯥꯜꯂꯤꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯦ ꯃꯥꯜꯂꯤꯃꯤꯅ ꯍꯦ ꯌꯦꯡꯉꯨꯍꯦ ꯍꯣꯏ ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯐꯖꯩꯕ ꯍꯥꯏꯗꯤ ꯂꯪꯉꯒ ꯃꯣꯟ ꯂꯥꯎꯔꯤ ꯑꯩꯁꯨ ꯃꯣꯕꯥꯏꯜ ꯑꯝꯇꯪ ꯂꯩꯕꯤꯌꯨꯅꯦ ꯑꯩ ꯃꯣꯕꯥꯏꯜ ꯑꯝꯇꯪ ꯂꯩꯕꯤꯌꯨꯅꯦ ꯏꯕꯥꯅꯤ ꯄꯣꯠ ꯍꯨꯔꯥꯟ ꯆꯠꯁꯤ ꯉꯥꯏꯈꯣ
swai ko pambi jam hoi kwa ka ga na juma ai phone lai si chalu du kana karim happy rakhe awa phadiom ga tharoi ga adagi jerum ga adoi morok ka happy rai pasadi happy rakte adu happy du lai phai be ma oi akom cha toi ni bai akam cha toi ni matam phang bada na ba faraga mathang mit kham ba faraga jun da cha toi ni jun da ai pura jun da cha toi ni jun gi date 12 ta ne birthday ne ba hamra aduna jun tha da di cha toi ni o birthday da ha video da hayo ra bani aduna ke pura cha chala su ja ke pudra su ja chati chala si ini khram mang karo nó cái đồ nhà ăn không chị chị mẹ mà coi gì luồng mà phăm đó dầu đấy xí cái này luồng mà phăm đó luồng mà nung chẳng nghe giang mà nung xí mà nằm mấy bộ chế bình đẳng hai tao rồi mà sao cái nồi đâm mẹ cái đó bát thari mà đấy xí su luồng mà zoom đani xe angang ani duro ấy ya Gagra ka sela dana yung mi se yung che binda ama sa para minutra matam na loi change lai jo bra noi nai kamai noi gi no hang ma do ta sang gi se Ano chalo? cha chung ma da mama se glo ka ra me ta do se kana no kai chali no na ta sila ona da ai no sang doi se ada phamoro si mana kai phangani ada ibo gi se phamjarani ada chalo chale cha samjha si जा भेटून आता फमोरसी ना hai chị này 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 hai tao hai no ngang rồi sẽ जा भेटून ai ना hai बाबू जी नंग असी ले साबी माले इन हां उ ले साबी ngang siga khoi ka ngu ta ni se le jing je à lại ai cay đi thì cái nào nó sao mua khăn gì để chứ sao mua tàu đuôi nè tàu tay để tàu đuôi xe hai mươi em tàu rồi lối phun mà hâu vào đây à khơi Indo trà xin là khoai đi hiền lẹ khơi thì không có Indo trà xin na ngày xưa cái video đã han mồi đấy nè rau đi xe à khơi Indo trà à đã uống nè nè đuôi gì chả là cái hai tàu rồi Talage. Cái được phẩm chế nó. Quay xe nạc phòng kìa. Mày làm lại iba mi sinh chế mà sắc khăn để bỏ chừng mình lông kia ra khăn để khăn rồi. Ấy thì chừng mình sắc khăn để nè, tôi nói đi hay. Nuôi chừng mình chặt chừng mình nuôi chơi lấy vậy nè. Cái mình nó không ôi đâm đi cái nó thịt dưa lìa mà đâm thì nó trả anh sáng ngày nuôi em bố bột được xe sáng đến ngày bồi ta giàu đấy qua vào khoảng một tha rồi 이제 대전 나가네. 뭐 타자 리냐 만났다. 가자 타이에. 가자 리 타이 보니. 아고이 제야 더 레이래. 아고이 제 지금 밤이 아토이 바디 락트레. Yang ke ni je. Yang ngoài đó.
mayam asi akoi wajani nusidrani kuire udaba natra koi tuition ga chalamini ne oja jamuna maya gi mayam thaman thokle thaman se ga computer class taminara mateng hoji jam change orame ai ni chau sang na ne khamba ani change orame ha bangang se ado hana di upam di ai ga ne thingnaba matam da ma upte ba sumaina ai ga upam de ba ai ga computer da minara madane upte ba ma su okay nervous samdi oram do minatra ko mayam maramanga smai ga kana taw base nupi da nate nupa su nervous oinari ni ai moi mu uraga ai ju khara nervous oi ai nanga to do yakada noi na ul landok lora ga dev care da phamdare ni ai na su nervous oi base chingjan ba ngami thamoi da yan ba se ra sile mau na kamai la thodi khang mau du phajabani nal la dana mani ra mi siram do Aja wonderful tare wonderful tare phajab na lora pura maju se light hoina phajare Mangali tayo mau sih ngau bani na ne ngau pa siya sa bani ba luhongba khai bol keu salle wow kati yo ita uri phajana mayek sing ma khoi le je uponte natra me amra chang gai uda ba tak na ne oi na usang ai oi mi phana jam lai na
mau sang itu mana yang untuk cak mana ini sih mana yang mana hapa lo eres luhongba tu lo sale ay dun asina mau gi papa si ngo si mari ka se si juga so ya fajana thamdo ni kai ba mai ngiro ba da thari se koi doro moi se koi na bini dana luhongba se mathang watli hojing na mo man koi bagi ai su khangje ye mathang wa da ni nang luhong bagi timing se kaya khangau ai di hong re mina khang ri bo se lai se chai chalo jana chayu ko wow mai pura thamame chai to na thamame ne mai ya pamuri mi awa ka chai ho de ha pani ko thoi ne aloi bada puna ai se haidok toira khang de mu tai kari hairo mong de hele apoi dama chu kom na aina ka hayang sumana ai da ka tawda hai doi ne ba mong je masa noire dana ifan ne phalla dana kai nang hairo ko ma doi du ka mong ne ele ai nang law ro khomra lai hupre ai ude unge kai mudre
ดิไอ้จกเล่คุณเล่ไอ้จกเล่นี่ไงคุณเล่งั้นสิเด็กคุณไงคุณเล่นี่akwai iya masu ne ko ba mala ka gidi lego gida ko giba wace je nungari bo gashi tada luhongba loire ta toido khangde ne kano tawdui ne mayam chandramukhi thabak loire khung na ga chat khre
ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒꯤ ꯖꯍꯥꯖ ꯆꯠꯂꯁꯨ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒꯤ ꯃꯥ ꯉꯥꯏꯔꯤꯅꯤ ꯆꯥꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ